Incredible Story Manipur na ngasisu aigi nungsiraba viewersinggidamak 2025 ta release tawkhiba horror amadi trailer da best tawba Uncontained gi movie puduna laksari. Movie asigi samlapa wari khara pallabada aikhoigi malem Prithvi asida khanghaudana zombie virus ama santorakhi. Maram asina malemda leiriba mipum khudimak zombie loina olakhi. Matam masida lemhoriba haibabu miyoiba singi 1% khaktamak zombie virus asina infected oidabi leihaugadori. Aduga zombie sing asigi maraktasu species zombie haibadi zombie virus aduna control tawdabi hybrid oina miyoiba tangkhai zombie tangkhai oina leiba zombie makhan kharasu yaugadori. Matam masida species zombie oiraba angang macha amana magi machanupibu zombie sing adugi makhuttagi matau karamna ngakthokkhibage haiba adu movie asida mayam punna khangminarasi. India gi khwaidagi thajaningai oiriba mafam amani Bedjili masibu Sunny Leon amadi Nusrat Jahan anina saktakli. Match khudimak HD quality da Bedjili da yengbiu aduga cricket tagi reward chu phangbiu. Jili masana da ahanba deposit tawba khuding 1,900 bonus oina phangbiu. Paisa hapchinbasu yamna section na UPI amadi bank ama hektadagi yari. Haujingmak Bedjili hapchinduna hapta khudingi iPhone 17 Pro Max pangbagi khudongchaba asi lawbiu. Ngasimak Bedjili download tawbiu aduga lupa chani amadi Facebook ta review piba matamda chamaga yankhai amaga punna chahumga yankhai phangbiu. Bedjili da account ama hangduna lemna chamaga tara spin phangbiu. Matam manghalaganu ngasimak comment da yauriba link asida changduna Bedjili gi khongchat asi haurasi. Movie asina haurakpada aikhoina un ngaktana kupsinduna leiba mafam amabu uba fangi. Mafam asida nupa ama un marak asida phumjinduna leiriba asisu aikhoina uba fangi. Khanghaudana nupa asi un marak asidagi hingna phaugalaklambi. Aduga magi mapi maronsing adu sechanba loiraba matungda uda jungduna leiriba magi thang adu satoktuna magi journey adu makhata na chatkhi. Asigi matungda sin nasi kat tawduna angang ani amada ulai. Angang nupa macha asigi maming Jim kawi. Aduga haujik chawraba makhoigi yum asida Jim amadi magi machanupi makhoi ani khaktamak leiribani. Aduga Jimna makhoigi hingnabagi damak changadaba thabak khudingmak loina tawi. Aduga makhoigi damak kanagumba amatagi matingsu mathau kari amata tade. Jimna stair da famduna magi gun adu maru check tawduna leirambi. Adubu mana hojik pairiba nongmei asidi sanapotki nongmei amani. Aduga sanapotki nongmei asida hapliba maru asisu sanapotki maruni. Nongmei maru asi aikhoida naksinna ulakpa matamdadi aikhoina uba fangi Jimna pairiba nongmei asi tranquilizer gun oirammi. Magi nongmei maru asina pankraba miyoi adu khudakta gyan mangduna wanthagadoribani. Ngaihaki matungda Jimna mapanda karigumba makhon kharabu tarambi. Masida mana tholaktuna yengba matamda nupa amana magi machanupida makhoigi parents ki matangda hangduna leirami. Aduga Jim gi mafamdasu chap manaba wahangda makhoigi parents kadaida lei haiduna hangi. Adubu Jimna karigumba paukhum amata pidabi machanupi adu puduna yum manung aduda changkhi. Aduga thong adu fajana lonsalaba matungda magi machanupiga makhoi ani sanaduna leirambi. Makhoi anina asumna leiringai yum asigi mapanda crasher mayam amabu laiba asi aikhoina uba fangi. Aduga yum asida khariba glass sing asi thugainaba yamna kanna hotnarambi. Adum oinamak thugaibadi kari amata ngamlamde maramdi Jimna leiriba yum asi bulletproof oirami. Aduna makhoibu karisu sohanba ngamloi. Mapanda leiriba zombie sing asi urabasu Jimgi masada karigumba akiba kari amata fauramde maramdi Jimna su khangi yum asida leiringai zombie sing asina makhoida kari amata tawba ngamloi haiba asi. Haujikti Prithvi asida miyoiba haibasi amata leisilaktrabani. Leihoriba haibabu Jim amadi magi machanupi makhoi ani khaktamak ngaihore. Aduga atopa mafam singda leihoriba miyoi sing asisu 1% khaktamak ngairabani. Zombie gi virus asina malem asida leiriba miyoiba khudingmakta loina sandokhrabani. Jim amadi magi machanupina makhoigi akoibada zombie kaya ama laabasu karisu akiba fauramde. Maramdi zombie sing asi angang ani asibu chanabagi damak nungtigi routine naina laklibani. Adum oinamak yum asida karisu sohanba angang ani asibu manghantahanbadi karisu ngamde. Jim amadi magi machanupi makhoi ani mapanda sanaduna leiringai Jack kauba nupa ama laami.
mahak asi mamangi numita laamba nupa aduni adubu ngasigi numit asidadi magi nupisu punna lakminarambi makoina lakpa asida jimnadi yamna hainadaba sauningbasu faurambi aduga makoibu ubada jimgi hui adunasu yamna kanna khongambi Jackki nupi aduna yamna nungsina jimgi machanupi adubu pamkhatlambi adubu jimna yamna hainadaba mawongda machanupi adubu pamganu haiduna nupi adudagi mulambi nupi adunasu jimgi machanupi adubu makhada thammaba matungda matai manau aduna hairei nakhoigi parents ti kadaida lei haiduna jimna khumai makoidi aikhoigi pochai singbu launabagi damak mapanda chatkhi haiduna jimgi wa asi tabada matai manau ani aduna hairei fare adu oirabadi nakhoi ani karisu waruraganu aikhoina mafam asida lakliba asi nakhoibu kihannabagi damak lakpa nate nakhoigi parents na yum asida laktriba fawba aikhoina nakhoibu senaduna leigani hairambi sin asi kat tawduna atopa mafam amada idenbu ulai jangangi mayaida mai tiktuna leirambi aduga magi akoiba adudasu zombie kaya amasu mabu hatnabagi damak question leiribani adubu edena masada akiba karisu fawdabi makhutta thang ama paiduna zombie sing aduda jongsanduna attack tawrambi jimgi mayumda matai manau ani aduna karibu leiribage haidunasu check tawraklambi matam maduda chana thaknaba potlam singsu marang kaina leirambi mafam asida leiriba potlam sing asi matam sangna kuina sijananabagi damak marang kaina paisinduna thamlibani matang asida matai manau ani aduna sukhangi angang ani asigi mayumda makhoi ani khaktamak leiribani aduna makhoisu yum asida adumak leirasi haiduna khalambi adubu jimnadi masi pumnamak khangdanabagi damak yamna kanna hotnarambi matang asida jimgi masada karigumba ama faurei masidagi magi machanupi adubu yamna safe oiba room amada lock tawsinduna thanami aduga hojik jimgi hui adunasu manam namduna jimgi mafamda yamna kanna khongba horei hojikti numidangi matamsu oiree matai manau ani adusu roomda leiringai yum asigi akoibada yamlaba zombie kaya ama lakliba asi urambi masidagi room adugi thaliba light adusu yamna thuna muthatlambi aduga hojik makhoigi asoiba amana maning thangba thong adu lonsindabi hangduna leirami aduna hojikti khanghaudana nupi aduda kanagumba amana attack tawrei nupa asina makhutta nongmai paiduna magi nupigi manakta changsilakpa matamdadi magi nupi asidi ihingna hingsaduna taraga leirambi tawriba mataw asida Jack kari tawgani haiba kari amata khanglamde matam masida nupi asigi makhong adu paiduna kanagumba amana chingthokhirambi aduga Jackki mafamdasu kanagumba amana attack tawrakhi adubu matang asida Jackki mafamda kari thokre haiba kari amata uttabi sin asi kat tawkhi aduga hojik sin asi ayuki matamda edenda ulai eden asi hojik unmarak asida taduna leirami mana gyan tarakpa matamda makhongda trap amasu panduna leirami trap asibu lawthoaba matungda magi mamangda jimgi machanupina leptuna mangonda yengaga noktuna leiriba asi edenasu urami edena angang asi kanano karino haiba kari amata khangdringai mangakta karigumba jatumgumba pot amana thilai masibu satu uba matamdadi mahak gyan mangduna adumak mafam asida takhre tasengbadi edengi mafamda jimna tranquilizer ganna kapakpa oirami ngaihaki matungda edena gyan taraktuna jimgi mayum manakta lai jimsu makhutta magi nongmai adu paiduna edenda em tamduna leirami aduga edengi mafamda nahak mafam asida kari tawba laklibano edena hairei aidi soldier amani aduga aina mafam asida lakliba asidi aigi mangkraba nupibu thinabagi damak lakhibani wahai asi tabada jimdi yamna angakpa faurambi maramdi mamangi matamda mafam asida lakhiba miyoi khudingmak medicine amadi chana thaknaba chinjak launabagi damak lakhiba ngakta oirami adubu edena ahanbadi mafam asida magi nupi mangkhre haiduna thiba lakliba asi jimnasu edengi mawong mataw asida thajaraduna magi mayum manungda pusilai yum manung aduda changaklaba matungda jimna dil amabu tawrei makhoigi yum asida power asi losilakle aduna battery pumba charge tawnabagi damak treadmill asida chengadoribani karigumba aina hairiba asida yarabadi aina nangi damak hidak langthak chana thaknaba chinjak leinaba mafam pigani hairambi edensu jimna hairiba asi yaraduna jimgi mafamda hangai
ꯅꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯇꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯖꯤꯝꯁꯨ ꯑꯦꯗꯦꯟꯒꯤ ꯃꯐꯝꯗ ꯑꯁꯦꯡꯕ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯕꯕꯥꯗꯤ ꯁꯥꯏꯟꯇꯤꯁ ꯑꯃꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯕꯅꯤ ꯑꯗꯨꯅ ꯃꯥꯁꯨ ꯃꯤꯁꯟ ꯑꯃ ꯆꯠꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯃꯛ ꯍꯜꯂꯛꯇ꯭ꯔꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯑꯦꯗꯦꯟꯅ ꯃꯄꯥꯟꯗ ꯖꯣꯝꯕꯤ ꯑꯃ ꯂꯥꯛꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯎꯔꯝꯃꯤ꯫ ꯃꯁꯤꯕꯨ ꯍꯦꯛ ꯎꯕꯒ ꯑꯦꯗꯦꯟ ꯌꯥꯝꯅ ꯊꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤꯗꯨꯅ ꯄ꯭ꯂꯦꯠ ꯑꯃꯕꯨ ꯄꯥꯏꯗꯨꯅ ꯖꯣꯝꯕꯤ ꯑꯁꯤꯒꯤ ꯃꯀꯣꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯣꯝꯇꯠꯇꯨꯅ ꯖꯣꯝꯕꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯖꯤꯝꯅꯁꯨ ꯂꯣꯏꯅ ꯎꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯑꯗꯨꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯎꯗꯅꯕꯒꯤꯗꯃꯛ ꯍꯥꯏꯗꯨꯅ ꯖꯤꯝꯅ ꯃꯃꯤꯠ ꯑꯗꯨꯕꯨ ꯈꯨꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯖꯣꯝꯕꯤ ꯑꯁꯤ ꯍꯥꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯦꯗꯦꯟꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯖꯤꯝꯅ ꯍꯪꯉꯤ, ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯅꯪꯅ ꯖꯣꯝꯕꯤ ꯑꯁꯤ ꯍꯥꯠꯂꯤꯕꯅꯣ? ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗꯤ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯑꯣꯏꯕꯅꯤ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯖꯣꯝꯕꯤ ꯀꯌꯥ ꯑꯃ ꯂꯥꯛꯂꯕꯁꯨ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯁꯣꯛꯍꯟꯕ ꯀꯔꯤꯁꯨ ꯉꯝꯂꯣꯏ꯫ ꯃꯈꯣꯏꯅ ꯌꯨꯝ ꯑꯁꯤꯕꯨ ꯊꯨꯒꯥꯏꯗꯨꯅ ꯃꯅꯨꯡꯗ ꯆꯪꯉꯛꯄ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯒꯅꯤ꯫ ꯋꯥꯐꯝ ꯑꯁꯤꯗ ꯑꯦꯗꯦꯟ ꯌꯥꯝꯅ ꯑꯉꯛꯄ ꯐꯥꯎꯏ ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ, ꯌꯨꯝ ꯑꯁꯤꯗ ꯀꯔꯤ ꯀꯔꯤ ꯑꯇꯣꯞꯄ ꯐꯦꯁꯤꯂꯤꯇꯤꯁꯤꯡꯕꯨ ꯂꯩꯔꯤꯕꯅꯣ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯁꯤꯗ ꯃꯥꯅ ꯀꯔꯤꯁꯨ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯕꯤ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯍꯥꯟꯅ ꯂꯣꯏꯅꯕ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯇ꯭ꯔꯦꯗꯃꯤꯜ ꯑꯗꯨꯗ ꯑꯃꯨꯛ ꯆꯦꯟꯕ ꯍꯧꯔꯛꯏ꯫ ꯑꯦꯗꯦꯟ ꯍꯧꯖꯤꯛ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯄꯣꯊꯥꯕ ꯂꯩꯇꯕꯤ ꯕꯦꯇ꯭ꯔꯤ ꯑꯗꯨ ꯐꯨꯜ ꯆꯥꯔꯖ ꯇꯧꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯇ꯭ꯔꯦꯗꯃꯤꯜ ꯑꯗꯨꯗ ꯆꯦꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯃꯜꯂꯛꯂꯗꯨꯅ ꯑꯦꯗꯦꯟ ꯃꯐꯝ ꯑꯁꯤꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯖꯤꯝꯒꯤ ꯃꯆꯟꯅꯨꯄꯤ ꯑꯗꯨ ꯂꯥꯛꯇꯨꯅ ꯑꯦꯗꯦꯟꯒꯤ ꯃꯐꯝꯗ ꯏꯁꯤꯡ ꯄꯤꯊꯛꯑꯝꯃꯤ ꯑꯗꯨꯒ ꯑꯦꯗꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅꯁꯨ ꯍꯤꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯖꯤꯝꯒꯤ ꯃꯆꯟꯅꯨꯄꯤ ꯑꯗꯨꯅ ꯑꯦꯗꯦꯟꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯃꯁꯝ ꯑꯗꯨ ꯑꯃꯨꯛꯇ ꯄꯨꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯦꯗꯦꯟꯅ ꯃꯈꯣꯏꯒꯤ ꯆꯥꯅꯕꯒꯤꯗꯃꯛ ꯆꯥꯅꯕ ꯈꯔꯁꯨ ꯁꯦꯝꯕꯤꯔꯝꯃꯤ꯫ ꯃꯄꯥꯟꯗꯅ ꯖꯤꯝꯅ ꯖꯣꯝꯕꯤꯁꯤꯡꯕꯨ ꯊꯨꯅꯕ ꯊꯥꯛꯇꯨꯅ ꯊꯝꯂꯝꯂꯤꯕ ꯂꯥꯡ ꯑꯗꯨꯗ ꯖꯣꯝꯕꯤ ꯑꯃ ꯊꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯖꯤꯝꯅ ꯃꯥꯒꯤ ꯅꯣꯡꯃꯩ ꯑꯗꯨꯅ ꯖꯣꯝꯕꯤ ꯑꯗꯨꯕꯨ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯒꯁꯨ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯦꯗꯦꯟꯁꯨ ꯌꯨꯝ ꯑꯗꯨꯗ ꯖꯤꯝꯒꯤ ꯃꯆꯟꯅꯨꯄꯤ ꯑꯗꯨꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯖꯤꯝꯒꯤ ꯄꯦꯔꯦꯟꯁꯀꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨꯁꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯀꯥꯔꯒꯤ ꯁꯣ ꯑꯃ ꯂꯩꯔꯤꯕ ꯑꯁꯤ ꯎꯔꯝꯃꯤ꯫ ꯀꯥꯔꯒꯤ ꯁꯣ ꯑꯁꯤꯕꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯥꯏꯗꯤꯌꯥ ꯑꯃꯕꯨ ꯂꯥꯛꯑꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯀꯥꯔ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯤꯔꯕꯗꯤ ꯃꯇꯝ ꯌꯥꯝꯅ ꯁꯥꯡꯅ ꯆꯪꯗꯕꯤ ꯌꯥꯝꯅ ꯂꯥꯏꯅ ꯊꯤꯕꯁꯨ ꯐꯪꯒꯅꯤ ꯑꯗꯨꯒ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯧꯕ ꯂꯩꯔꯝꯂꯕꯁꯨ ꯉꯜꯂꯤꯉꯩꯗ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯒꯦꯔꯦꯖꯇ ꯂꯥꯛꯇꯨꯅ ꯀꯥꯔ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯔꯝꯃꯤ꯫ ꯂꯥꯏꯕꯛ ꯊꯤꯔꯤꯕꯗꯤ ꯀꯥꯔ ꯑꯁꯤ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯌꯥꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯥꯅ ꯀꯥꯔ ꯑꯁꯤ ꯀꯔꯤꯗ ꯌꯥꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯁꯦꯝꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯀꯥꯔ ꯑꯁꯤ ꯃꯥꯅ ꯁꯦꯝꯕꯗꯤ ꯀꯔꯤꯁꯨ ꯉꯝꯂꯝꯗꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯑꯦꯗꯦꯟ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯥꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯃꯥꯅ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯤꯕ ꯃꯐꯝ ꯑꯁꯤ ꯌꯨꯝ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯅꯞꯇꯨꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯃꯗꯒꯤꯅꯤ꯫ ꯑꯦꯗꯦꯟꯁꯨ ꯀꯔꯤ ꯂꯩꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯅꯕꯒꯤꯗꯃꯛ ꯔꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯒꯦ ꯇꯧꯕ ꯃꯇꯝꯗ ꯖꯤꯝ ꯂꯥꯛꯇꯨꯅ ꯑꯦꯗꯦꯟꯕꯨ ꯈꯥꯝꯂꯝꯃꯤ ꯑꯗꯨꯒ ꯃꯅꯨꯡꯗ ꯆꯪꯗꯅꯕꯒꯤꯗꯃꯛ ꯖꯤꯝꯅ ꯑꯦꯗꯦꯟꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯂꯣꯏꯅ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯗꯤꯅꯔ ꯆꯥꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯈꯣꯏ ꯂꯣꯏꯅ ꯇꯨꯝꯅꯕꯒꯤꯗꯃꯛ ꯐꯃꯨꯡꯗ ꯆꯪꯅꯔꯛꯑꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯑꯉꯛꯄ ꯑꯃ ꯎꯕ ꯐꯪꯏ, ꯃꯗꯨꯗꯤ ꯖꯤꯝꯅ ꯃꯥꯅ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯈꯨꯠꯇ ꯍꯦꯟꯀꯞ ꯐꯥꯖꯤꯟꯗꯨꯅ ꯇꯨꯝꯃꯝꯃꯤ꯫ ꯑꯦꯗꯦꯟꯅ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯖꯤꯝꯗꯤ ꯐꯃꯨꯡꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯦꯗꯦꯟꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯖꯤꯝꯕꯨ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯖꯤꯝꯗꯤ ꯃꯥꯒꯤ ꯇ꯭ꯔꯦꯞꯁꯤꯡ ꯑꯗꯨ ꯖꯣꯝꯕꯤ ꯐꯥꯅꯕꯒꯤꯗꯃꯛ ꯁꯦꯝꯖꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯖꯤꯝꯗꯤ ꯍꯧꯖꯤꯛ ꯇ꯭ꯔꯦꯞꯁꯤꯡ ꯑꯁꯤ ꯁꯦꯝꯖꯤꯟꯕ ꯃꯇꯝꯗ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯑꯦꯗꯦꯟ ꯌꯨꯝ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯇꯨꯅ ꯉꯁꯥꯏ ꯃꯥꯅ ꯃꯈꯣꯜ ꯑꯃ ꯇꯥꯈꯤꯕ ꯔꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯍꯦꯟꯕ ꯄꯣꯠꯂꯝꯗꯤ ꯀꯔꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯁꯨꯞꯅꯇꯪꯒꯤ ꯕ꯭ꯂꯥꯡꯀꯦꯠ ꯑꯃꯒ ꯃꯣꯟ ꯑꯃꯒ ꯈꯛꯇꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯒꯤ ꯐꯛꯂꯥꯡ ꯑꯁꯤꯗꯗꯤ ꯀꯔꯤꯒꯨꯝꯕ ꯈꯨꯖꯤꯟꯅ ꯈꯣꯠꯈꯤꯕꯒꯤ ꯃꯔꯝ ꯁꯀ꯭ꯔꯦꯆ ꯀꯌꯥ ꯑꯃꯁꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯑꯦꯗꯦꯟꯅ ꯈꯜꯂꯝꯃꯤ, ꯃꯐꯝ ꯑꯁꯤꯗ ꯖꯤꯝꯅ ꯖꯣꯝꯕꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯦꯗꯦꯟꯁꯨ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯉꯛꯑꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨ ꯆꯦꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫
Edensu nupa asina udanaba haiduna pakthaduna leirambi. Matam asida yum asigi mathakta Jimgi machanupidi masak khangdaba nupa adu ubada yengduna haiduna makhutu haiduna leirambi. Edena yamna thuna changsilaktuna Jimgi machanupi adubu nupa aduna udanaba haiduna yamna thuna changsilaktuna mafam adudagi puthokhi. Asumna tawbana lakliba nupa adunasu Jimgi machanupi adubu uramde. Tawriba khudingmak Jimna khara laptakna mafam amada lottuna leiraga loina uribani. Haujikti Edena yum asida lakpa matamda janakhibagi matung ina lausinkhiba Edengi khulaising adu masada amuk pithoraklambi. Maramdi Jimna sukhangi Eden asi makhoigi mafamda karisu phattaba thabak tawrakloi. Mahak afaba misak amani haiba asigi matungda Edena car adu amuk hana fix tawnabagi-damak yamna kanna hotnaduna leirambi. Mafam asida Edenga Jimgasu wari kaya ama sanaduna leirambi. Asumna makhoi anina leiringai mapanda yamna kina Jimgi machanupina laubagi khonjen taraklambi. Masidagi yamna thuna Edena makhutta nongmai adu paiduna mapanda chenthoraklambi. Matam masida ngasai yum asida laamba nupa adu magi miyoi ani ama poraktuna Jimgi machanupi adubu hostage oina fajinduna leirambi. Edensu nupasing aduda makhoigi nongmai adu makhada thamduna angang adu thadorau haiduna mana nongmai namduna leirambi. Nupasing adunasu nongmai adu Jimgi machanupi adugi makokta namlaba matungda Edena pairiba nongmai adu makhada thamnabagi-damak hairambi. Jimsu magi tranquilizer adu paiduna nupasing aduda aim tawduna leirambi. Asumna leiringai khanghaudana nupasing adugi makokta mathang nongmaina kapaktuna halai. Asumna tawrakpa asida Jimsu yamna angakpa faurambi. Adubu nongmai kaplakliba asi atai kana amata oiramde. Jimgi mama Lina oiduna leirambi. Adubu matang asida Edengi mathabakta karomdagino khangdaba nongmai maru amanasu panduna leirambi. Masidagi Eden unmarak aduda tasinkirambi. Edena sidringaigi mamangda magi wakhanda magi nupisu mamitta uraklambi. Ngaihaki matungda karino khangdana Eden amu hingalai. Matau asida Edensu masa mathanda yamna ngaksarambi. Edena nongmai maru pankiba mafam adu furit haigatuna yengba matamdasu kari amata tawdabi mafam adu hanagumna leirambi. Tawriba matau asida masa mathanda karino haiba gyan kari amata tajaramde. Edena hingalakpa matamda Jimgi machanupi mama makhoi ahumnasu makhut haiduna leirambi. Aduga haujikti amuk hana Eden yum adugi manungda changaktuna mangonda thokliba thodok asi karino haiba khangdre haiduna wari sanaduna leirambi. Matang asida Linana yamna interesting oiba twist amabu phongdoambi. Karigumba ichamchamba miyoi amada zombie virus asibu changkhriba tarabadi miyoi adu magi pukning wakhan pumba masana kari amata control tawjaba ngamjade. Mahaki wakhan pumba miyamdagi tokhai. Aduga makhoising adugi mawong mataw asi yamna tongali. Makhoina miyoibasingi mathakta attack tawduna miyoiba pumnamakpu loina hatoktuna hotnaduna leiribani. Adubu makhoising asigi marakta yamna special oiba zombie kharasu yauri. Makhoising adudi virus asina mapung fana control tawba ngamde. Makhoigi pukning wakhan khudingmak normal adumak oigani. Sumnatangi makhoigi masa asi hybrid oigani. Haibadi miyoiba amasung zombie anina pullaba hakchang oigani. Makhoising asidi yamna faba miyoi ngaktani. Makhoida zombie singna sohanbasu kari amata ngamloi. Afaba leirabadi magisu fattaba side amadi soidana leifam thoi. Karigumba matamda makhoigi masada henna virus asina control tawsilakpa matangsu yaudaba nate. Matam adudadi makhoigi mawong mataw aduki matik yamna tamthi. Miyoiba singbusu hatnaba honarakani. Adugisu mathakta fattaba thabak kaya amasu tawrakani. Virus adugi reaction loiraba matungdadi mana tawkriba khudingmak masana kari amata ningsingbasu ngamloi. Linana hairiba wahai pumba loina taraba matungdagi haujikti Edena sukhangi. Mahaksu adugumba special zombie amani haiba asi. Maramdi aikoina film asigi horakpada Eden asi unmarakta siduna leirambadagi haugalakkiba adusu aikoina uba fangkrabani. Linana matang asida yamna angakpa wafam amasu phongdorai. Madudi magi machanupa Jim asisu special zombie amani haiduna matang asida film jengliba aikoigi wakandasu yamna angakpa haibaduk oirambi.
matam masida aikoida flashback ki scene ama amu ulai yum asida lakhiba matai manau adu aikoina mapanda lakhiba zombie sing aduna hatpa oiramgani haiduna khankhibani matai manau adudi mapanda lakliba zombie sing aduna hatpa oiramde jimna zombie olaktuna hatkhiba oirami numit aduda jimgi huinasu manam namduna jimgi mafamda yamna kanna khongduna leikibani adumna magi hui aduna khongliba adusu jimna zombie gi form aduda olakpagidi aduga jimgi wakanda karigumba chingnaba ama leibana magi machanupi adubusu kari amata soktanabagi damak yamna shape oiba room amada thonglonsinduna thamkiba oirami maramdi zombie olakpa matamdadi masana masagi pukning wakan khudimak control tawjaba kari amata ngamde maram asina magi machanupi adubu kari amata soktanabagi damak shape oina thamkibani adugi matungda matai manau animak jimna hatkibani maram asi leibana numidang khuding jimna tumba matamda makhutta handcuff punsinduna tumlibani numidangi matamda edena tumlingai magi mamangda magi nupi adu makhutta angang macha ama pamduna leiriba adu urami aduga edengi nupigi bachindasu I mayam ama chentharakduna leirami aduga edengi mafamdasu yamna ningamdana yengduna leirami aduga yamnasu kapcharami asigumba manglan asida eden wakhan yamna nungairamde edena nungaitriba asida linana edengi manakta changsilaktuna edenbu wakhan nungai thoknabagi damak haukraba thodok adu kauthokro haiduna su hairambi aduga hairai nungaitaba wakhan khaliba asi nang khakta natte aisuni aigi isa animak poklakpa matamda makhoigi heart asi yamna sona condition jamna fattana puglakhi matam maduda zombie virus singsu yamna kana santorakpa matamdi matam masida magi mapuroiba scientist na species zombie singi maramda yamna kupna thijallambi aduga research kaya ama tawraba matungda siram amabu semlambi aduga jimgi mafamda siram adu kapsillambi asumna hek siram adu kapsin khibadagidi jimgi hakchang zombie amagumna transform tawrakhi adubu magi pukning wakhan adumak mioiba amagum normal adumak oirambi asumna tawduna mahakpu species zombie adu oikhibani adugi sumathakta aduda sunatana siram adu hek kaplubadagidi jimgi masada leiramba anaba khudingmaksu loina fakhre asumna tawba asida linagi nupa aduki matik yamna haraurambi haujikti jimgi masada karisu tawraroi haiba mana khangi adubu masina su loide adumak makhatana atopa plan kaya amasu tawrammi nongmagi numit amada jimna linagi nupada zombie olaktuna chiammi masina infected oiduna linagi nupa zombie virus adu changkhirambi aduga magi nupa adudi species zombie adu oiramde chumnagi normal zombie ama oirambi maram asina zombie olaba linagi nupa aduna linabusu chiknabagi damak yamna kanna hotnaraklambi matam maduda upai leitraba linana magi nupa adugi makokta nongmaina kaptuna hatkirambi edenga linaga wari sanaringai matam masida jimgi masada hanaga manadaba mawong ama tawrai aduga makhoigi hui adunasu yamna kanna manam namduna khongba horai masidagi linana su khangi haujik athuba matamda jim asi zombie virus aduna control tawraklagani haiba asi masidagi yamna thuna yum adugi nakanda leiba room aduda mapandagi chetna lock toksilami aduga thongjin mapan aduda linana famduna machanupabu sangduna leirami room adugi manungdagi su jimna kanna lauduna leirami aduga akiba khonjen kaya amasu tari aduga amukna yamna su kapambi adum oinamak lina thong adu hangdoktabi phamduna adumak masanupa adubu sangduna leirambi edena linagi manakta laktuna jimbu sangliba asi mana oina amuk sangbirage haiduna linabu manungda thajankraba matungda mana oina mapanda sangduna leirambi asumna tawduna makhoi ani amana amabu sindok sinjin tawduna jimbu sangduna adumak leirambi asumna tawbana numit kharani su hokre haujik makhoina tawriba asi bodyguard amagumbani 24 hour adumak thongjin mapan asida mi ama natraga mi ama sangduna leigadoribani adubu masinasu makhoigi problem asi loidri nongmagi numit amada jimgi machanupi adu unmarak aduda taduna leirami masi ubada edensu yamna kanna angang adugi manakta jensilai linana su uraduna machanupi adubu pamkhatuna ka manungda pusilai
ꯂꯤꯅꯥꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯐꯖꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯈꯪꯉꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯌꯥꯝꯅ ꯐꯠꯇ꯭ꯔꯦ, ꯃꯥꯒꯤ ꯍꯥꯔꯠꯀꯤ ꯐꯤꯚꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯨꯁꯤꯜꯂꯛꯂꯦ ꯍꯥꯏꯕꯁꯤ꯫ ꯍꯥꯟꯅꯒꯨꯝꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯍꯥꯔꯠꯀꯤ ꯂꯩꯅꯥ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯧꯔꯛꯑꯕꯅꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯐꯝꯗꯒꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯅꯥ ꯑꯁꯤ ꯀ꯭ꯌꯣꯔ ꯑꯣꯏꯗ꯭ꯔꯤ, ꯇ꯭ꯔꯤꯠꯃꯦꯟ ꯆꯠꯊꯒꯗꯕꯁꯨ ꯁ꯭ꯇꯦꯞ ꯑꯃ ꯋꯥꯠꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯂꯤꯅꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯊꯋꯥꯏ ꯋꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤꯗ ꯑꯦꯗꯦꯟꯅ ꯍꯥꯏꯔꯛꯏ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯧꯖꯤꯛ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒꯤ ꯃꯐꯝꯗ ꯖꯤꯝꯗ ꯀꯥꯞꯈꯤꯕ ꯏꯟꯖꯦꯛꯁꯟ ꯑꯗꯨ ꯀꯥꯞꯁꯤꯜꯂꯁꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯖꯣꯝꯕꯤ ꯚꯥꯏꯔꯁꯀꯤ ꯁꯤꯔꯝ ꯑꯗꯨꯅ ꯃꯁꯥꯗ ꯂꯩꯔꯤꯕ ꯑꯅꯥꯕ ꯄꯨꯝꯕꯁꯨ ꯂꯣꯏꯅ ꯐꯈ꯭ꯔꯅꯤ, ꯑꯗꯨꯒ ꯖꯤꯝꯒꯨꯝꯅ ꯀꯔꯤꯁꯨ ꯇꯧꯗꯕꯤ ꯑꯗꯨꯃꯛ ꯂꯩꯅꯕ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯂꯤꯅꯥꯗꯤ ꯑꯦꯗꯦꯟꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯅꯤꯡꯕ ꯐꯥꯎꯔꯝꯗꯦ, ꯃꯔꯝꯗꯤ ꯏꯟꯖꯦꯛꯁꯟ ꯑꯗꯨ ꯀꯥꯞꯂꯨꯔꯕ ꯃꯇꯨꯡꯗꯒꯤ ꯃꯥꯒꯤ ꯃꯐꯝꯗ ꯃꯥꯡ ꯇꯥꯛꯄ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯖꯤꯝꯁꯨ ꯅꯣꯔꯃꯦꯜ ꯑꯃꯨꯛ ꯑꯣꯏꯔꯛꯑꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯖꯤꯝ, ꯑꯦꯗꯦꯟ ꯑꯃꯗꯤ ꯂꯤꯅꯥ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯖꯤꯝꯒꯤ ꯃꯆꯟꯅꯨꯄꯤ ꯑꯁꯤꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯁꯨ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯦꯗꯦꯟꯁꯨ ꯌꯨꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯦꯗꯦꯟꯅ ꯆꯠꯀꯗꯧꯔꯤꯕ ꯑꯁꯤꯗ ꯂꯤꯅꯥ ꯑꯃꯗꯤ ꯖꯤꯝ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯦꯡꯗꯕꯤ ꯂꯩꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯈꯥꯝꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯗꯦꯟꯅꯗꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯌꯥꯔꯝꯗꯦ, ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯑꯦꯗꯦꯟꯅ ꯈꯜꯂꯤꯕ ꯑꯁꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯗꯨꯕу ꯊꯤꯕ ꯐꯪꯅꯕ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯦꯗꯦꯟꯁꯨ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯂꯤꯅꯥꯒꯤ ꯌꯨꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯒ꯭ꯔꯨꯞ ꯑꯃꯕꯨ ꯂꯥꯛꯑꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯂꯤꯗꯔꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯕꯅꯤ꯫ ꯂꯤꯗꯔ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯅꯨꯄꯥ ꯑꯃꯒ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯣꯟꯅ ꯆꯦꯟꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯂꯤꯗꯔ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯑꯇꯩ ꯀꯅꯥ ꯑꯃꯠꯇ ꯅꯠꯇꯦ, ꯉꯁꯥꯏ ꯃꯨꯚꯤ ꯑꯁꯤꯒꯤ ꯍꯧꯔꯛꯄꯗ ꯖꯤꯝꯒꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯅꯤ꯫ ꯂꯤꯅꯥꯒꯤ ꯃꯐꯝꯗ ꯒ꯭ꯔꯨꯞ ꯑꯗꯨꯒꯤ ꯂꯤꯗꯔ ꯑꯗꯨꯅꯁꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯂꯤꯅꯥꯅꯁꯨ ꯌꯨꯝ ꯑꯁꯤꯗꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯒ꯭ꯔꯨꯞꯀꯤ ꯂꯤꯗꯔ ꯑꯗꯨꯅ ꯂꯤꯅꯥꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗꯁꯨ ꯆꯦꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯂꯩꯔꯝꯕꯒꯤ ꯈꯨꯗꯝꯗꯤ ꯀꯔꯤ ꯑꯃꯠꯇ ꯐꯪꯕ ꯉꯝꯗꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯁꯨ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯑꯗꯨꯃꯛ ꯂꯤꯗꯔ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯗꯨꯅ ꯆꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯂꯤꯗꯔ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯅ ꯊꯧꯈꯤꯕ ꯀꯥꯔ ꯑꯗꯨ ꯂꯤꯅꯥꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯑꯅꯛꯄ ꯃꯐꯝꯗ ꯂꯩꯔꯝꯂꯤꯕ ꯑꯁꯤ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯒ꯭ꯔꯨꯞ ꯑꯗꯨꯒꯤ ꯂꯤꯗꯔ ꯑꯗꯨꯅ ꯂꯤꯅꯥꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯇꯨꯅ ꯂꯤꯅꯥꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯦꯗꯦꯟꯁꯨ ꯃꯐꯝ ꯑꯃꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯈꯔꯕꯨ ꯃꯥꯒꯤ ꯃꯅꯥꯀꯣꯡꯗ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯅꯁꯨ ꯈꯪꯉꯤ ꯖꯤꯝꯒꯤ ꯃꯌꯨꯝꯗ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯂꯝꯂꯒꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯃꯁꯤꯗꯒꯤ ꯖꯤꯝ ꯑꯃꯗꯤ ꯂꯤꯅꯥ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯒ꯭ꯔꯨꯞ ꯑꯗꯨꯒꯤ ꯂꯤꯗꯔ ꯑꯗꯨꯅꯁꯨ ꯂꯤꯅꯥꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯀꯔꯤꯕꯨ ꯂꯩꯔꯤꯕꯅꯣ ꯍꯥꯏꯗꯨꯅꯁꯨ ꯊꯤꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯤꯅꯥꯒꯤ ꯃꯐꯝꯗꯁꯨ ꯇꯣꯔꯆꯔ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯤꯗꯔ ꯑꯗꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯀꯗꯥꯏꯗ ꯅꯪꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯣ, ꯌꯥꯝꯅ ꯊꯨꯅ ꯄꯨꯊꯣꯔꯛꯎ ꯍꯥꯏꯗꯨꯅꯁꯨ ꯂꯤꯅꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯤꯅꯥꯅꯗꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯐꯝꯗ ꯐꯖꯅ ꯍꯥꯏꯖꯔꯝꯃꯤ, ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯂꯤꯅꯥꯅ ꯍꯥꯏꯖꯔꯤꯕ ꯑꯗꯨꯗꯤ ꯒ꯭ꯔꯨꯞ ꯑꯗꯨꯒꯤ ꯂꯤꯗꯔ ꯑꯗꯨꯅ ꯀꯔꯤ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯌꯨꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯄꯨꯊꯣꯔꯛꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯦꯗꯦꯟꯁꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯦꯗꯦꯟꯅ ꯀꯤꯆꯟꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯖꯤꯝꯅ ꯀꯤꯆꯟꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯖꯤꯝꯕꯨ ꯐꯖꯅ ꯃꯆꯤ ꯑꯃꯗ ꯂꯩꯍꯜꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯊꯥꯡ ꯑꯗꯨ パꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯃꯈꯣꯟ ꯊꯣꯛꯍꯟꯗꯕꯤ ꯇꯞꯅ ꯇꯞꯅ ꯍꯥꯠꯇꯣꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯌꯥꯝꯂꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯑꯦꯗꯦꯟꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯌꯨꯝ ꯃꯅꯨꯡ ꯑꯁꯤꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯂꯤꯗꯔ ꯑꯁꯤꯒꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯤꯗꯔ ꯑꯁꯤꯒꯤ ꯃꯐꯝꯗ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯑꯦꯇꯦꯛ ꯀꯔꯤ ꯑꯃꯠꯇ ꯇꯧꯕ ꯉꯝꯗ꯭ꯔꯤꯉꯩ ꯅꯥꯀꯟꯗꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯑꯦꯗꯦꯟꯒꯤ ꯃꯐꯝꯗ ꯅꯣꯡꯃꯩ ꯅꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯦꯗꯦꯟꯁꯨ ꯎꯄꯥꯏ ꯀꯔꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯗꯨꯅ ꯃꯁꯥ ꯃꯊꯟꯗ ꯃꯥꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯃꯉꯛꯁꯝꯗ ꯂꯦꯟꯊꯠꯆꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯗꯛꯇ ꯑꯦꯗꯦꯟ ꯃꯐꯝ ꯑꯁꯤꯗ ꯁꯤꯔꯝꯃꯤ꯫ ꯑꯦꯗꯦꯟꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯃꯍꯥꯛꯅꯁꯨ ꯈꯪꯉꯤ ꯑꯗꯨꯗꯤ ꯃꯉꯛꯁꯝꯗ ꯊꯥꯡꯅ ꯂꯦꯜꯂꯕꯁꯨ ꯃꯥ ꯀꯔꯤꯁꯨ ꯁꯤꯔꯣꯏ ꯍꯥꯏꯕ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯆꯩꯅꯥꯈꯣꯜ ꯑꯁꯤꯅ ꯃꯥ ꯑꯊꯨꯕ ꯃꯇꯝꯗ ꯁꯨꯄꯔ ꯖꯣꯝꯕꯤ ꯑꯗꯨ ꯑꯣꯜꯂꯛꯀꯗꯣꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯄ꯭ꯂꯥꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯦꯗꯦꯟ ꯁꯤꯔꯝꯕ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯁꯨꯄꯔ ꯖꯣꯝꯕꯤꯗ ꯑꯣꯜꯂꯛꯂꯝꯃꯤ꯫
ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯂꯤꯅꯥꯁꯨ ꯑꯦꯗꯦꯟꯅ ꯖꯣꯝꯕꯤ ꯑꯣꯜꯂꯛꯄ ꯑꯁꯤꯗꯒꯤ ꯃꯆꯤ ꯑꯃꯗ ꯃꯆꯥꯒ ꯇꯧꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯦꯗꯦꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯗ ꯎꯠꯂꯛꯂꯤꯕ ꯑꯁꯤ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯑꯦꯗꯦꯟ ꯑꯁꯤ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯁꯥ ꯄꯨꯝꯕꯁꯨ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯨꯠꯇ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯈꯣꯡ ꯑꯇꯠꯄ ꯑꯃꯁꯨ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯕꯨ ꯎꯕ ꯃꯇꯝꯗ ꯃꯥꯅꯁꯨ ꯈꯪꯉꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯕꯨ ꯃꯥꯅ ꯂꯣꯏꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ꯫ ꯑꯁꯤꯗꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯅꯣꯡꯃꯩ ꯑꯃꯕꯨ ꯄꯥꯏꯈꯠꯇꯨꯅ ꯑꯀꯣꯏꯕ ꯑꯁꯤꯗ ꯃꯤꯑꯣꯏꯕꯁꯤꯡ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯆꯦꯛ ꯇꯧꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯦꯗꯦꯟꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯖꯤꯝ ꯑꯃꯗꯤ ꯂꯤꯅꯥ ꯃꯈꯣꯏꯗꯤ ꯀꯔꯤ ꯑꯃꯠꯇ ꯂꯩꯕ ꯎꯗꯦ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯦꯇꯔ ꯑꯃꯕꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯦꯇꯔ ꯑꯁꯤ ꯂꯤꯅꯥꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯦꯗꯦꯟꯒꯤ ꯃꯐꯝꯗ ꯏꯗꯨꯅ ꯊꯅꯝꯕꯅꯤ꯫ ꯂꯦꯇꯔ ꯑꯁꯤꯗ ꯑꯁꯨꯝꯅ ꯏꯔꯝꯃꯤ, ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯁꯤꯡꯒ ꯄꯨꯗꯨꯅ ꯅꯣꯔꯠ ꯂꯣꯝꯗ ꯆꯠꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯐꯔꯕꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯊꯦꯡꯅꯁꯤ꯫ ꯑꯗꯨꯒ ꯑꯩꯅꯁꯨ ꯈꯪꯉꯤ ꯅꯍꯥꯛ ꯁꯣꯏꯗꯕꯤꯗ ꯅꯣꯔꯠ ꯂꯣꯝꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯂꯦꯇꯔ ꯑꯁꯤ ꯄꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯦꯗꯦꯟꯁꯨ ꯅꯣꯔꯠ ꯂꯣꯝꯗ ꯆꯠꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯄꯦꯛ ꯇꯧꯁꯟꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯒ꯭ꯔꯨꯞ ꯑꯗꯨꯒꯤ ꯂꯤꯗꯔꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯖꯣꯝꯕꯤ ꯑꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯑꯇꯣꯞꯄ ꯖꯣꯝꯕꯤꯕꯨ ꯍꯥꯠꯇꯨꯅꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯎꯠꯂꯕ ꯃꯇꯨꯡꯗ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯑꯩꯒꯤ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯕ, ꯑꯁꯣꯏ ꯑꯔꯥꯟ ꯀꯌꯥꯃꯔꯣꯝ ꯑꯃ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ꯫